ima kana lage kana no si ai lai ba hoi ne kano na to hoi hidak ta ge haka sabdo yabra hoi tayo nang ne ai ngai ai khuje mo lagane yong sak sadre handak yong sak saradi haka sabdo hot pada yong ja thok tara ba thui na kano do chep chalaga somda nangalong han tong bra ima somda chep chalo di pu yong ja thoi bra thok ta di kai no hai je kau ra ga si kai do ra ka ta ge khangri somna khitang se poi ma nate ha hot kano ba yare amai to amu long thokre ma khu to somda tham somda kuchi ke dang lok thok doi jano kai na long thok ka ne ate da somna kan da hai ning jon kai ka do tai doi ni na ne sigi ma kha ga do ka jai na kha ngam de ai saloi ma somda diaper se pai ni che kang thon da di le ha hita ko di tera man kang do yam ille ma hojika di khut che ma khut khuji gi mathak ki sai je si me am ko nanga na dai adigi hojik se ngasai di khar sai da na mai ga tha ta thammani na adu mai to ri ne ne kitang ha ka jai ba ai khujen na khara mo la bo mo le ngai bra mo ni re adu ne ba ai na nai hai bu de ne yong sak sa ba ya dren khalawin yong chai tara hele yong sak ti san ning ba sao cái nó rồi na di nai hai di ba khiết bây giờ này mấy cái nó tới mua đi chứ hoi ma khut to kai gan mani na ne khu che khara kai gali de na ôi mai khu na pe mon lao de giờ nó cái chuyện cái tay rồi tai tay là su kai gan ba gi ne oh kai ning kai je san na tham ba adu này na hawa di phi jam su ba haji ti anga ngai loi chaw re da na ma masa tau je re da na adu na khara sarap pai ba sarap ka yam pai ba ima khut to chom da jing ja lo da da roi ma som da ade ma thak to phri to kitang ta khat pi na ma ha ka jai na ha ka je ne ni jun na ha ka jara kan da ina ma kauri ne kan un do ko ro na ai khu sei ne ne mon lao ra ba ni se na wa khan di khan ba da kuma na tum lei ba du ga ye ma tam he pa na da cái mua lò rồi bộ lao ai na pai ni se lao dro ba nào vậy ta adu ne ba khuji gi ma pa ge dai do adu ne am ha ka jai hai je ka sam na khu ji khoi jam dry oi ba ma le ba kuma ni ma khuti mon lao ba ba to te je sun nu ti gi ru ja da ba na tamina akwai ji sun kai ra kai de kuma ai kuning du ne ne am pa mi ja na khoi ma je kuma ai kuning du ne ba ko di kai ja ba ni na uai gì rồi wai chi da gang de agi tao ni ra cha mình được xí từ này ngon mình ma ni kai ning kai je san ma wa lo de thôi mai ka le nyo mai pha je mai phải dây gini pha tra su ya re da kai ning kai je san phi luôn sẽ là gì dùng cái khang de khung up sa la ju kai khang de sa ga mo za lei di bu ừ ko mai kun ni su kai da đi mà cái gì du ne khut cái gì em mà ado ana mà mới na ba yaw te ana ba ma thak ta ni ma theng de ana ba yi ma thak da to cu là tay nè hore la ka ni ne ma khuji da ma thong da jing ka do hore la ka ne ba nung dang da ừ mới đi nông thang ta lạc rồi lai du di moi thabak lo da ka lak toi ni ừ ayung din chang de thôi ngang lai hore gu ga lak toi ngoni ba ừ na khut Saturday hayeng tag do man cái nào nó hay ko thôi koi hoi ko bu ba koi bo ô ô ko ku ba bre ro có coi gì không thì ko koi mi mà mình gì ra lại ma min thon bam lei tra ba paisa ra ke nong kan pai khu man au pai di ni paisa do mu ta haura ni ne ma chuma na sigi ma ka so ma do ba dai din ha phi có học bấm bên này sẽ adu thama kham chan bốn tham thế là khá là dần ima mon ma kha do in tham mo ma kha tham ja lo ba thế nên thầm rồi ai nga ko ai khu je ya ro thau ta một tí vai ba ima ai khut che khut che ya ro phone pai ri ô phải giờ rồi thì phi có được nó học tới rồi na mam na chai pai ri na mam na phone pai ri chơi gì cái chỗ đây ba tu liep na na ba le pa gi ô chơi chú bao gì ma nga sai phai bang manung gi do kano ing ba khur khu da khu do thang ga lo du ga manung ma kha gi do to hal ma khong ma kha gi di thoi do na ga lo de ba sai gi ma pa sai gi se kan ho ing ju ing ya dri ya dare cái vali na ha wale
ꯄꯨꯛꯇ ꯗꯥꯏꯗ ꯇꯩꯔꯕꯅꯤ ꯍꯥꯀꯠꯆꯕ꯭ꯔꯣ ꯍꯥꯀꯠꯆꯗꯦꯗ ꯈꯔꯗꯤ ꯐꯩ ꯍꯣꯠꯄꯁꯦ ꯀꯩꯅꯣꯁꯨ ꯑꯣꯏꯔꯕ ꯍꯦꯕꯤꯠꯁꯨ ꯑꯣꯏꯔꯕ ꯄꯥꯏꯒꯅꯣ ꯌꯥꯝ ꯍꯥꯀꯠꯆꯔꯛꯑꯗꯤꯅꯦ ꯑꯩꯅ ꯀꯥꯅꯣꯟꯗ ꯑꯣꯏꯅ ꯑꯗꯣ ꯅꯤꯡꯁꯤꯡꯉꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯣ ꯌꯥꯗ꯭ꯔꯣ ꯑꯩ ꯏꯇꯣꯝꯗ ꯄꯪꯍꯣꯠꯇ ꯍꯣꯠꯂꯦ ꯍꯣꯠꯀꯅꯣ ꯅꯥꯅꯤ ꯏ ꯆꯥꯡꯈꯩ ꯍꯣꯠꯄꯖꯥꯠꯅꯤ ꯏꯗꯤ ꯊꯣꯛꯇꯦꯗ ꯏꯃꯥ ꯏ ꯊꯣꯛꯇꯦꯕ ꯁꯤꯅꯅꯦ ꯈꯨꯁꯦ ꯏꯪꯉꯝꯕ ꯃꯩ ꯉꯁꯥꯏ ꯌꯥꯝ ꯁꯥꯕꯗꯨꯗꯅꯦ ꯀꯩꯅꯣ ꯃꯩ ꯊꯥꯍꯟꯗꯕ ꯐꯃꯨꯡꯗꯣ ꯑꯇꯩꯗꯤ ꯏꯪꯗꯦ ꯈꯨꯒꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯦ ꯁꯤꯒꯤ ꯃꯄꯥꯁꯦ ꯏꯪꯕ ꯍꯣꯔꯦꯟꯗꯤ ꯍꯥꯀꯠꯆꯔꯔꯣꯏꯗ ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯆꯠꯂꯝꯒꯅꯤꯅꯦ ꯆꯠꯂꯦ ꯌꯥꯝ ꯉꯟꯅ ꯆꯠꯂꯦ ꯄꯩꯈꯥ ꯑꯣ ꯄꯩꯈꯥ ꯇꯧꯔꯤꯕꯣ ꯇꯧꯔꯤ ꯑꯗꯨꯗꯤ ꯁꯪꯄꯣꯟꯇꯔꯦꯗꯅ ꯁꯪꯉꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯥꯟ ꯍꯧꯖꯤꯛꯀꯥꯟꯕꯨꯗꯤ ꯉꯔꯥꯡꯗꯩ ꯄꯨꯡ 6 ꯇꯥꯔꯦ ꯍꯜꯂꯛꯄꯗꯣ ꯂꯣꯏꯁꯟ ꯌꯥꯗꯕ ꯒꯨꯂꯨ ꯍꯌꯦꯡꯗꯤ ꯑꯉꯥꯡ ꯄꯩꯈꯥꯅꯦꯕ ꯇꯣꯅꯥꯎꯒꯤ ꯍꯌꯦꯡ ꯕꯣꯔ ꯐꯖꯅ ꯄꯤꯕꯤꯔꯣ ꯒꯨꯅꯥꯎꯁꯨ ꯀꯩꯅꯣꯁꯨ ꯈꯨꯒꯩꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯁꯨ ꯃꯥꯕꯨꯗꯤ ꯑꯅꯨꯁꯀꯥꯅꯦ ꯒꯨꯅꯥꯎꯁꯨ ꯁꯤ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯉꯁꯥꯏ ꯃꯆꯦ ꯑꯅꯤꯅ ꯆꯩꯈ꯭ꯔꯕꯅꯤꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯌꯨꯅ ꯈꯨꯗꯛꯇ ꯂꯥꯛꯁꯟꯗꯅ ꯒꯨꯅꯥꯎꯗꯣ ꯒꯨꯅꯥꯎꯅꯦ ꯑꯕꯨꯡꯉꯣꯅꯦ ꯑꯅꯨꯁꯀꯥꯅꯦ ꯃꯈꯣꯏꯕꯨ ꯃꯤꯇꯤꯛ ꯊꯥꯗꯣꯏꯅꯦ CBSE ꯉꯥꯛꯇꯅꯦ ꯀꯔꯝ ꯇꯧꯗꯣꯏꯅꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯣꯏꯕꯨ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯏ ꯉꯥꯛꯇꯔꯣ ꯍꯣꯏ ꯀ꯭ꯂꯥꯁ ꯌꯥꯝ ꯌꯥꯝꯃꯤꯅꯦ ꯃꯣꯏꯁꯦ ꯌꯥꯝꯃꯦ ꯇꯣꯅꯥꯎꯅ ꯑꯉꯥꯡꯒꯤ ꯑꯣꯏꯔꯝꯅꯤꯁꯦ ꯍꯣꯏ ꯑꯅꯨꯁꯀꯥꯕꯤꯒ ꯒꯨꯂꯨꯒꯗꯤ ꯀꯅꯥ ꯍꯟꯖꯥꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯅꯨꯁꯀꯥꯅ ꯊꯥꯗ ꯃꯥꯅ ꯑꯥꯒꯁꯇ ꯄꯣꯛꯑꯦꯗꯅ ꯑꯃꯅ ꯁꯦꯞꯇꯦꯝꯕꯔꯗ ꯑꯣ ꯂꯦꯡꯒꯥꯅꯦꯕ ꯂꯦꯡꯒꯥꯅꯦ ꯑꯕꯨꯡꯉꯣꯗꯒꯤ ꯃꯣꯏꯅ ꯑꯃꯨꯛ ꯆꯍꯤ ꯑꯃꯃꯨꯛ ꯍꯟꯕ ꯍꯟꯅꯕ ꯀꯣ ꯃꯥ ꯇꯣꯅꯥꯎꯗꯨꯅ ꯑꯩꯅ ꯈꯪꯉꯦ ꯃꯥ ꯍꯥꯏꯕ ꯌꯥꯔꯦ ꯇꯣ ꯍꯣꯏ ꯋꯥꯔꯝꯃꯒꯗꯤ ꯋꯥꯗꯦꯗ ꯀꯩꯗꯧꯕꯩ ꯋꯥꯗꯣꯏꯅꯣ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯕ ꯆꯤꯟꯗꯦꯗ ꯑꯩ ꯋꯥꯏ ꯍꯥꯏ ꯆꯤꯟꯖꯁꯅꯨ ꯇꯞ ꯇꯧꯔ ꯂꯣꯏꯔꯦ ꯆꯥꯛ ꯊꯣꯡꯉꯕꯣ ꯉꯜꯂꯤꯌꯦ ꯇꯞꯅ ꯇꯧꯔ ꯂꯣꯏꯔꯦ ꯇꯨꯗꯅꯕ ꯍꯣꯏ ꯇꯨꯔꯗꯤ ꯇꯜꯂꯦ ꯐꯩꯖꯨꯞ ꯁꯨꯆꯟꯕꯤꯔꯦ ꯈꯣꯡꯗ ꯑꯝꯇ ꯌꯦꯡꯒꯦ ꯇꯧꯕ ꯌꯦꯡꯉꯣ ꯁꯥꯏꯌꯦ ꯉꯁꯤꯗꯤ ꯏꯪꯗꯦ ꯃꯈꯣꯡꯗꯣ ꯁꯣꯝꯗ ꯏꯟꯁꯤꯟꯕꯤꯔꯝꯃꯣ ꯀꯩꯅꯣ ꯄꯩꯊꯣꯛꯑ ꯂꯩꯔꯝꯃꯤ ꯏꯟꯁꯟꯒꯦ ꯏꯪꯗꯔꯦ ꯕꯣꯛꯁ ꯈꯥꯖꯤꯜꯂꯝꯅꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯗꯗꯥꯅ ꯕꯣꯛꯁ ꯈꯥꯖꯜꯂ ꯇꯨ ꯑꯁꯤꯒꯤ ꯎꯕꯥꯛ ꯑꯁꯤ ꯁꯨꯃꯥꯏꯅ ꯈꯥꯖꯤꯜ ꯑꯩꯅꯅꯦ ꯀꯩꯅꯣ ꯕꯣꯛꯁ ꯈꯥꯖꯜꯂꯦ ꯍꯥꯏꯗꯨ ꯗꯗꯥꯅ ꯕꯣꯛꯁ ꯈꯥꯖꯜꯂꯦ ꯑꯩꯅ ꯀꯩꯅꯣ ꯕꯣꯛꯁ ꯈꯥꯖꯜꯂꯦꯗꯤꯅ ꯀꯥꯏꯗꯅꯣ ꯈꯥꯔꯤꯕꯣ ꯈꯥꯗꯦ ꯍꯧꯖꯤꯛ ꯅꯠꯇꯦ ꯍꯧꯖꯤꯛ ꯅꯠꯇꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯈꯥꯖꯤꯟꯗꯣꯏꯅꯦ ꯉꯥꯜꯂꯒ ꯇꯨꯝꯃꯝꯗꯥꯏꯗ ꯑꯁꯤꯗ ꯉꯥꯔꯤꯁꯤꯔꯣ ꯍꯣꯏ ꯑꯁꯥꯡꯕꯁꯦ ꯑꯁꯤ ꯀꯩꯗꯧꯗꯣꯏꯕ ꯁꯤꯗꯤ ꯏꯃꯥ ꯇꯥꯗꯅꯕ ꯐꯃꯨꯡꯗ ꯈꯥꯖꯤꯜꯂꯤ ꯑꯩ ꯐꯃꯨꯡ ꯃꯌꯥꯔ ꯁꯤꯕꯣ ꯏꯃꯥ ꯀꯨꯝꯊꯗꯅꯕ ꯏꯃꯥꯗꯤ ꯀꯨꯝꯊꯔꯒꯅꯦ ꯃꯈꯥꯗ ꯍꯦꯛꯇ ꯂꯩꯔꯝꯃꯦꯕ ꯁꯨꯝ ꯋꯥꯡꯕ꯭ꯔꯥ ꯋꯥꯡꯉꯤ ꯈꯔ ꯑꯁ ꯇꯧꯔꯔꯣꯏ ꯄꯥꯛꯄꯅꯤ ꯑꯗ ꯀꯩꯁꯨꯝ ꯇꯧꯗꯔꯦ ꯈꯪꯗꯦꯗ ꯍꯧꯒꯠꯂꯛꯑꯁꯨ ꯄꯥꯏꯔ ꯂꯩꯔꯝꯃꯅꯤꯗꯅ ꯑꯩꯗꯤ ꯀꯥꯅꯣꯟ ꯑꯃꯥꯏꯅ ꯇꯧꯖꯅꯤ ꯇꯧꯒꯦ ꯀꯩꯗꯧꯕꯩꯅꯣ ꯍꯦꯛꯇ ꯐꯃꯨꯡ ꯃꯈꯥꯗ ꯐꯝ ꯂꯩꯔꯝꯃꯤꯗꯨꯕꯣ ꯈꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯣ ꯍꯣꯏ ꯋꯥꯗꯕ ꯏꯃꯥ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗ ꯀꯔꯤꯕ ꯍꯨꯔꯥꯟꯕ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣꯗ ꯍꯥꯏꯔꯧꯅꯦ ꯀꯀꯥꯁꯨ ꯂꯥꯛꯑꯝꯖꯥꯠꯅꯤ ꯍꯨꯔꯥꯟꯕꯁꯨ ꯂꯥꯛꯄ ꯑꯗꯨꯒꯤ ꯇꯥꯟꯅꯕꯩ ꯍꯧꯒꯠꯂꯛꯄ ꯑꯗ ꯐꯝꯕ ꯃꯈꯥꯗ ꯂꯣꯡꯈꯥꯛ ꯂꯣꯡ ꯍꯤꯞꯄ ꯂꯩꯔꯝꯃꯤꯅꯤ ꯃꯀꯣꯛ ꯃꯅꯤꯡ ꯑꯣꯜꯂꯒ ꯑꯩꯔꯣ ꯍꯨꯔꯥꯟꯕ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏ ꯍꯨꯔꯥꯟꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯨꯔꯥꯟꯕꯗꯨꯕꯨ ꯈꯪꯗꯤꯌꯦꯗꯤ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯅꯤ ꯆꯦꯟꯈ꯭ꯔꯦꯕ ꯏꯃꯥꯅ ꯇꯥꯟꯅꯕꯗ ꯆꯦꯟꯈ꯭ꯔꯦ ꯏꯃꯥꯅ ꯃꯈꯥꯗ ꯇꯨꯝ ꯂꯩꯔꯝꯃꯦ ꯃꯈꯥꯗ ꯇꯨꯝꯕꯗꯨꯕꯣ ꯈꯪꯗꯦꯗ ꯑꯣꯏꯔꯝꯗꯁꯨ ꯌꯥꯏ ꯅꯠꯇꯦ ꯃꯤ ꯑꯃ ꯆꯠꯄ ꯑꯣꯏꯔꯝꯒꯅꯦꯕ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯁꯨ ꯍꯣꯏ ꯑꯗꯨ ꯀꯃꯥꯏꯅ ꯀꯨꯝꯊꯔꯤꯅꯣꯕ ꯏꯃꯥꯅ ꯃꯈꯥꯗ ꯈꯪꯗꯦꯗ ꯍꯦꯛꯇ ꯍꯥꯠꯅꯤꯡꯉꯗꯤ ꯆꯪꯁꯤꯟ ꯄꯥꯝꯃꯛꯏ ꯃꯈꯥ ꯃꯊꯛꯇ ꯁꯨꯝ ꯐꯝꯃꯗꯤ ꯀꯨꯏꯅ ꯀꯨꯝꯊꯔꯛꯏꯗꯅ ꯃꯈꯥꯗ ꯀꯨꯝꯊꯔ ꯇꯥꯟꯅꯩꯔꯕ ꯏꯃꯥꯅ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯇꯥꯏ ꯃꯤꯗꯨꯕꯨ ꯂꯩꯔꯝꯕ꯭ꯔꯣ ꯂꯩꯔꯝꯗꯦꯗ ꯏꯃꯥ ꯂꯥꯛꯄ ꯅꯠꯇꯦꯗ ꯑꯗꯨ ꯀꯃꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯗꯤ ꯏꯃꯥꯅꯅꯦ ꯍꯨꯔꯥꯟꯕ ꯂꯥꯛꯑꯦ ꯀꯔꯣꯝ ꯆꯠꯈ꯭ꯔꯦꯅ ꯍꯥꯏꯕ ꯂꯥꯛꯁꯨ ꯂꯥꯛꯇꯅ ꯂꯥꯛꯁꯨ ꯂꯥꯛꯇꯅ ꯏꯃꯥꯗꯤ ꯃꯈꯥꯗ ꯇꯨꯝ ꯂꯩꯔꯝꯃꯤꯅ ꯑꯩꯅꯁꯨ ꯆꯤꯈꯪ ꯉꯝꯗꯅ ꯑꯕꯦꯝꯃꯁꯨ ꯂꯣꯏ ꯀꯧꯊꯣꯔꯛꯑꯦ ꯑꯕꯨꯡꯉꯣꯁꯨ ꯆꯦꯟꯊꯣꯔꯛꯑꯦ ꯆꯦꯆꯦꯅ ꯀꯣꯟꯁꯤꯜꯂꯒ ꯂꯩꯃꯤꯟꯅꯔꯤꯕ ꯕꯥꯅꯤꯁꯦ ꯄꯥꯈꯠꯂꯕ ꯂꯣꯏꯕ ꯑꯗꯩ ꯃꯣꯃꯣ ꯂꯥꯛꯑꯒ ꯊꯥꯡꯒꯠꯂꯦ ꯃꯊꯛꯇ ꯑꯗꯨꯗꯅꯦ ꯃꯥ ꯍꯥꯏꯁꯦ ꯀꯀꯥ ꯂꯥꯛꯑꯝꯃ ꯏꯟꯗꯣꯝꯆꯥꯁꯤꯁꯨ ꯄꯨꯒꯦ ꯍꯥꯏꯌꯦ ꯏꯟꯗꯣꯝꯆꯥ ꯑꯗꯨꯗ ꯏꯃꯥꯅ ꯀꯩꯅꯣ ꯇꯧꯕ ꯖꯥꯠꯅꯤꯗ ꯃꯈꯥꯗ ꯂꯩꯔꯝꯃꯤꯅꯤ ꯁꯨꯝ ꯅꯨꯡꯁꯤꯖꯈꯤꯕꯅꯤꯅ ꯍꯥꯏꯕ ꯂꯥꯛꯏꯅꯦ ꯁꯨꯝ ꯅꯨꯡꯁꯤꯖꯩꯗꯅ ꯊꯥꯏꯅ ꯀꯥꯟꯗ
ꯐꯩꯖꯨꯞꯁꯤꯅ ꯃꯅꯤꯡꯗ ꯏꯟꯊꯔꯝꯃꯦꯕ ꯑꯣꯟꯊꯕ ꯑꯣꯏꯔꯗꯤ ꯐꯩꯖꯨꯞꯁꯤꯒ ꯀꯩꯒ ꯇꯥꯅꯤꯗꯅ ꯀꯨꯝꯊꯔꯛꯄꯒꯅꯤ ꯈꯨꯃꯥ ꯀꯨꯝꯊꯔꯛꯄ ꯃꯥꯜꯂꯦꯕ ꯑꯗꯩ ꯃꯣꯟꯁꯤꯁꯨ ꯃꯌꯥꯏ ꯋꯥꯏ ꯂꯩꯔꯝꯃꯦꯕ ꯐꯖꯅ ꯀꯨꯝꯊꯔꯛꯄꯖꯥꯠꯅꯤ ꯀꯩꯗꯧꯉꯩ ꯀꯨꯏꯔꯦꯗ ꯏꯃꯥ ꯅꯍꯥꯟ ꯅꯣꯡꯃ ꯈꯔ ꯅꯍꯥꯟ ꯀꯨꯏꯔꯦ ꯈꯔ ꯀꯨꯏꯔꯦ ꯍꯞꯇꯥ ꯑꯃ ꯐꯥꯔꯦ ꯀꯟꯅꯩ ꯀꯩꯅꯣꯅꯦ ꯑꯩꯗꯤ ꯑꯗꯨꯏ ꯋꯥꯈꯜꯗꯨꯕꯨ ꯑꯩ ꯏꯀꯥꯎꯕ ꯀꯥꯎꯋꯦ ꯃꯪꯅꯤꯗꯅ ꯃꯪꯗ ꯐꯝꯕ ꯍꯨꯔꯥꯟꯕ ꯃꯤ ꯂꯥꯛꯑꯝꯒꯅꯤ ꯑꯗꯣ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯅ ꯋꯥꯔꯤꯖꯥꯠꯅꯤꯗ ꯐꯃꯨꯡꯗ ꯁꯨꯝ ꯂꯩꯕꯁꯨ ꯍꯥꯏꯖꯕ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯀꯥꯟꯗꯣ ꯍꯥꯏꯕꯅꯦꯕ ꯍꯧꯒꯠꯄꯁꯦ ꯑꯗꯨꯝ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯦꯕ ꯍꯣꯏ ꯑꯗꯨꯗꯅꯦꯕ ꯍꯧꯒꯠꯂꯒ ꯀꯨꯝꯊꯔꯛꯀꯅꯤꯅ ꯑꯁꯤꯁꯦ ꯇꯧꯔꯤꯁꯨ ꯑꯁꯤ ꯈꯥꯖꯤꯜꯂ ꯊꯝꯈ꯭ꯔꯗꯤ ꯐꯝꯃꯁꯨ ꯀꯨꯝꯊ ꯉꯝꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏꯅꯗꯤ ꯄꯪꯍꯥꯏ ꯍꯥꯏꯕ ꯋꯥꯅꯦꯕ ꯋꯥꯔꯤꯅꯤ ꯀꯩꯅꯣ ꯁꯨꯝ ꯍꯤꯞꯇꯅ ꯂꯩꯕꯁꯦ ꯍꯧꯒꯠꯂꯒ ꯆꯠꯄ ꯈꯔ ꯁꯣꯜꯂꯁꯨ ꯊꯥꯏꯅꯗꯤ ꯍꯧꯒꯠꯂ ꯆꯠꯂꯒ ꯁ꯭ꯋꯥꯏꯗ ꯐꯝꯕ ꯈꯣꯠꯄꯤꯗꯣ ꯉꯝꯃꯗꯤ ꯄꯪꯍꯥꯏ ꯍꯥꯏꯕ ꯋꯥꯅꯦꯕ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯥꯡꯒꯣꯟꯗ ꯑꯣꯏꯔꯁꯨ ꯊꯣꯛꯑꯒ ꯑꯗꯗꯨꯝ ꯐꯝꯖꯕꯗꯣ ꯃꯇꯣꯟꯗ ꯐꯝꯖꯕ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯁꯨꯝ ꯍꯤꯞꯇꯅꯗ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯂꯩꯕꯅꯤꯅ ꯋꯥꯗꯅꯦꯕ ꯑꯗꯩ ꯁꯪꯕ ꯈꯣꯠꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯁ ꯋꯥꯔꯝꯒꯅꯤ ꯆꯠꯄ ꯉꯝꯃꯒꯗꯤ ꯑꯣꯏꯕ ꯐꯕ ꯈꯣꯡ ꯏꯪꯕ꯭ꯔꯥ ꯈꯔ ꯏꯪꯉꯝꯃꯦ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯏꯪꯉꯗꯤ ꯃꯩ ꯊꯥꯗꯣꯏꯅꯦ ꯊꯥꯔꯨꯔꯅꯨ ꯃꯁꯥꯗꯤ ꯁꯥꯕ꯭ꯔꯥꯕ ꯈꯣꯡ ꯁꯥꯏꯌꯦ ꯑꯗꯨꯒ ꯏꯪꯉꯝꯃꯣꯏꯗ ꯏꯪꯉꯝꯃꯤꯁꯦ ꯊꯨꯟ ꯃꯄꯥꯒꯤꯁꯦ ꯊꯨꯟ ꯃꯄꯥꯁꯤꯒ ꯏꯪꯉꯝꯕ ꯑꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯌꯨꯡꯒ ꯍꯥꯟꯕꯗ ꯑꯗꯨꯒꯤꯗꯣ ꯑꯗꯨꯗ ꯀꯩꯅꯣꯝ ꯂꯩꯗꯣ ꯋꯥꯟ ꯊꯥꯒꯗꯕꯅꯦꯕ ꯑꯁꯣꯝꯗ ꯃꯦꯆꯤꯟꯒꯤ ꯑꯃ ꯂꯩꯗꯣ ꯊꯥꯔꯨꯕꯦꯟꯗ ꯑꯩꯗꯤ ꯌꯨꯡ ꯍꯥꯜꯂꯁꯨ ꯏꯁꯨꯁꯤꯡ ꯀꯧꯏ ꯃꯥꯅꯦ ꯃꯥꯅꯦ ꯊꯤ ꯐꯥꯏꯔꯁꯨ ꯀꯧꯏ ꯆꯥꯛ ꯆꯥꯔꯁꯨ ꯀꯧꯏ ꯏꯁꯨ ꯃꯌꯥꯝꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯂꯩꯇ꯭ꯔꯕꯗꯤ ꯑꯗꯣ ꯐꯅ ꯑꯗꯨꯝ ꯋꯥꯅꯤ ꯑꯩ ꯋꯥꯗꯣꯏꯅꯤ ꯃꯤꯃ ꯋꯥꯗꯣꯏꯅꯤ ꯃꯣꯏ ꯃꯌꯥꯝ ꯂꯩꯔꯝꯗꯗꯒꯤ ꯇꯧꯕ ꯌꯥꯗꯕ ꯄꯤꯆꯦꯟ ꯆꯦꯟꯕ ꯃꯤ ꯑꯣꯏꯁꯨ ꯋꯥꯗꯣꯏꯅꯤꯀꯣ ꯅꯣꯏꯔ ꯌꯨꯝꯗ ꯂꯩꯇꯦꯗꯣ ꯍꯣꯏ ꯃꯤ ꯃꯌꯥꯝꯅꯅꯦ ꯈꯣꯏ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯗ ꯍꯥꯏ ꯑꯍꯥꯟꯕꯗꯗꯤꯅꯦ ꯅꯪ ꯀꯥꯅꯣꯟ ꯌꯥꯝ ꯀꯧꯔꯝꯃꯦꯕ ꯍꯧꯖꯤꯛ ꯀꯧꯕꯤꯗ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯀꯧꯕꯗꯣ ꯅꯪ ꯊꯕꯛ ꯆꯠꯄꯅꯤꯅ ꯂꯩꯇ꯭ꯔꯦꯗꯅ ꯑꯗꯨꯁꯨ ꯀꯧꯒꯗꯕꯅꯤ ꯀꯟꯅ ꯅꯣꯏ ꯀꯣꯂꯦꯖ ꯆꯥꯅ ꯀꯧꯔꯗꯤ ꯑꯩꯗꯤ ꯃꯥ ꯄꯥꯟ ꯇꯥꯔꯦ ꯐꯣꯟ ꯇꯧꯔꯛ ꯇꯥꯔꯦ ꯃꯥ ꯄꯥꯟꯁꯦ ꯐꯣꯟ ꯇꯧꯔꯛ ꯇꯥꯔꯦ ꯐꯣꯟꯗꯒ ꯌꯥꯔꯣꯏꯗ ꯇꯥꯔꯣꯏ ꯇꯥꯅꯤ ꯑꯣ ꯍꯩꯔꯣꯏꯗ ꯑꯩꯈꯣꯏ ꯅꯝꯕꯗ ꯑꯩ ꯅꯝꯕꯔ ꯌꯥꯎꯔꯝꯃꯣꯏ ꯑꯗꯨꯅ ꯈꯪꯉꯔꯣꯏ ꯍꯣꯔꯦꯟ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯇꯧꯔꯛꯑꯣ ꯍꯣꯏ ꯌꯥꯔꯗ ꯇꯧꯗ꯭ꯔꯁꯨ ꯍꯣꯏ ꯂꯣꯏꯈ꯭ꯔꯦ ꯃꯇꯣꯟꯁꯤ ꯁꯥꯔꯦ ꯑꯩ ꯈꯨꯠꯁꯦ ꯐꯔꯕꯅꯤꯀꯣ ꯐꯔꯦ ꯃꯣꯟ ꯂꯥꯎꯔꯕꯅꯤ ꯅꯍꯥꯟꯈꯩꯗꯤ ꯇꯧꯗꯦꯀꯣ ꯖꯧ ꯖꯧ ꯂꯥꯎꯔꯕꯅꯤ ꯑꯍꯥꯟꯕꯗꯤ ꯖꯧ 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 ꯑꯗꯨꯏꯅꯦ ꯍꯥꯀꯠꯆꯕꯗꯤ ꯅꯨꯡꯉꯥꯏꯗꯣ ꯍꯥꯀꯠꯆꯕꯁꯤ ꯍꯥꯀꯠꯆꯗ ꯂꯣꯏꯔꯦ ꯈꯔ ꯐꯔꯕꯣ ꯑꯩꯔꯣ ꯀꯅꯥ ꯌꯥꯝ ꯐꯖꯔꯨꯕ ꯀꯟꯅ ꯁꯥꯒꯠꯂꯁꯨ ꯐꯔꯛ ꯇꯥꯅꯦꯕ ꯋꯥꯟꯗ ꯊꯥꯔ ꯑꯗꯨꯝ ꯊꯝꯕꯅꯦ ꯕꯦꯝ ꯍꯥꯏꯁꯤꯕꯨ ꯗꯤꯄꯥꯂꯤ ꯂꯥꯛꯄ꯭ꯔꯣ ꯗꯤꯄꯥꯂꯤ ꯏꯔꯨꯖꯕ ꯂꯣꯏꯔꯦ ꯑꯣ ꯃꯥ ꯏꯔꯨꯖꯔꯣꯏꯔꯥ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯕꯣ ꯇꯥꯔꯦ ꯊꯦꯡꯅ ꯂꯨꯖꯔꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯣꯏ ꯑꯉꯥꯡꯗꯤ ꯏꯔꯨꯖꯅꯤꯡꯕꯅꯤ ꯑꯉꯥꯡꯗꯤ ꯀꯩꯁꯨ ꯏꯪ ꯄꯣꯟꯗꯦꯗ ꯑꯍꯟꯅꯤꯉꯩꯒꯤꯁꯦ ꯌꯥꯔꯦ ꯊꯕꯛ ꯈꯨꯗꯥꯡꯒ ꯆꯤꯡꯊꯗꯣꯏꯅꯤ ꯈꯨꯗꯥꯡꯅ ꯆꯤꯡꯊꯗꯣꯏꯅꯦ ꯈꯤꯇꯪ ꯈꯨꯗꯥꯡ ꯀꯩꯗꯧꯔꯒꯦ ꯐꯨꯔꯤꯠꯁꯦ ꯆꯤꯡꯊꯒꯦ ꯏꯪꯉꯅꯦꯕ ꯑꯣ ꯍꯥꯀꯠꯆꯕꯁꯤ ꯍꯥꯀꯠꯆꯕ ꯐꯠꯇ꯭ꯔꯤꯕꯣ ꯀꯅꯥꯝ ꯐꯔꯣꯒꯅꯣ ꯑꯃꯨꯛ ꯇꯩꯔꯝꯈꯣꯔꯣ ꯌꯥꯝ ꯇꯩꯔꯁꯨ ꯇꯩꯔꯨꯅꯨ ꯌꯥꯔꯦ ꯑꯩ ꯌꯥꯝ ꯍꯥꯀꯠꯆꯔꯒꯗꯤꯅꯦ ꯅꯪ ꯅꯤꯡꯁꯤꯡꯉꯛꯑꯦ ꯅꯤꯡꯁꯪꯗꯔꯦꯅ ꯑꯩ ꯁꯥꯎꯔꯝꯃꯕꯅꯦ ꯁꯣꯝ ꯅꯥꯀꯟ ꯈꯨꯠꯁꯨ ꯁꯤꯒ ꯇꯧꯒꯦ ꯌꯥꯔꯕ ꯌꯥꯔꯦ ꯁꯤ ꯌꯧꯍꯜꯂꯒ ꯁꯤ ꯑꯩꯗꯤ ꯍꯩꯇꯦꯗ ꯂꯥꯛꯑꯗꯤ ꯍꯣꯏ ꯂꯤꯖꯨꯟ ꯃꯥꯏ ꯂꯥꯛꯆꯔꯅꯤ ꯍꯧꯖꯤꯛ ꯂꯤꯖꯨꯟ ꯊꯥꯔꯛꯀꯦ ꯍꯧꯖꯤꯛ ꯊꯥꯔꯛꯇ꯭ꯔꯁꯨ ꯌꯥꯅꯤꯗ ꯁꯤꯒꯤꯁꯦ ꯈꯪꯗꯦꯕ ꯅꯤꯉꯣ ꯃꯩꯅ ꯅꯤꯉꯣ ꯀꯩꯅꯣ ꯃꯩꯒꯤꯅꯦ ꯇꯨꯝꯃꯣ ꯑꯣ ꯐꯕꯨꯡꯁꯦ ꯁꯥꯕꯒꯤ ꯌꯥꯔꯦ ꯐꯔꯦ ꯆꯥꯛꯀ ꯊꯣꯡꯅ ꯇꯧꯔꯣ ꯆꯥꯛ ꯊꯣꯡꯈꯤꯔꯣꯏ ꯉꯜꯂꯤꯌꯦ ꯃꯣꯏ ꯆꯤꯆꯦ ꯍꯣꯏꯁꯨ ꯂꯩꯇꯕꯅꯤꯅ ꯊꯦꯡꯉꯦ ꯆꯤꯆꯦ ꯍꯣꯏ ꯀꯥꯏ ꯆꯠꯈꯤꯒꯦ ꯊꯦꯃꯤꯁꯇꯣ ꯊꯦꯃꯤꯁ ꯈꯪꯅꯤꯕꯣ ꯈꯪꯉꯤ ꯃꯆꯦꯒꯤ ꯂꯨꯍꯣꯡꯕ ꯉꯁꯤ ꯍꯩꯖꯤꯡꯄꯣꯠ ꯑꯣ ꯐꯦꯃꯤꯁꯀꯤ ꯃꯆꯦ ꯂꯩꯕ ꯑꯣꯏꯌꯦ ꯂꯩ ꯑꯗꯨꯒꯤ ꯃꯆꯦꯒꯤ ꯉꯁꯤ ꯍꯩꯖꯤꯡꯄꯣꯠ ꯍꯥꯏꯔꯝꯃꯤ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯜꯂꯛꯇ꯭ꯔꯤ ꯂꯤꯖꯨꯟꯅ ꯂꯧ ꯆꯠꯇꯣꯏꯅꯦ ꯍꯩꯖꯤꯡꯄꯣꯠꯄꯨꯗꯤ ꯈꯔ ꯀꯨꯏ ꯆꯪꯒꯅꯤꯅ ꯂꯤꯖꯨꯟꯅ ꯂꯧ ꯆꯠꯀꯅꯦꯕ ꯍꯣꯔꯦꯟ ꯍꯣꯏ ꯐꯅꯦꯛ ꯁꯦꯠꯂꯝꯅꯤꯅ ꯒꯥꯔꯤ ꯊꯧ ꯌꯥꯗ꯭ꯔꯦ ꯍꯜꯂꯛꯄꯗ ꯊꯦꯡꯅꯤ ꯍꯥꯏꯕ ꯊꯦꯡꯉꯅꯤ ꯃꯄꯥꯒꯥꯗꯣ ꯁꯤꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯁꯤꯒꯔꯦ ꯗꯗꯥ ꯂꯨꯍꯣꯡ ꯆꯠꯇꯣꯏꯅꯦ ꯀꯅꯥꯒ ꯈꯪꯅꯔꯤꯕ ꯗꯗꯥ ꯍꯣꯏꯗꯤ ꯃꯄꯥꯒ ꯃꯄꯥ ꯂꯩꯔꯤꯕꯣ ꯂꯩꯇ꯭ꯔꯦ ꯀꯩꯅꯣꯅꯦ ꯇꯤꯟꯅꯔꯝꯕ ꯑꯗꯨꯏꯁꯨ
ꯃꯆꯥꯅꯨꯄꯤ ꯑꯗꯨꯝ ꯇꯤꯟꯅꯔꯤꯁꯤꯗꯤ ꯃꯆꯥꯅꯨꯄꯤ ꯇꯤꯟꯅꯕꯗꯩ ꯃꯄꯥ ꯇꯤꯟꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯇꯤꯟꯅꯔꯤꯕ ꯈꯪꯗꯦꯗ ꯐꯦꯃꯤꯁꯀꯤ ꯃꯄꯥꯗꯨꯁꯨ ꯁꯤꯈ꯭ꯔ ꯅꯠꯇ꯭ꯔꯣ 시계래. ꯁꯤꯈ꯭ꯔꯦ ꯍꯩꯖꯤꯡꯄꯣꯠꯅ ꯃꯆꯦ ꯂꯩꯕ꯭ꯔꯣ ꯐꯦꯃꯤꯁꯀꯤ ꯍꯣꯏ. ꯑꯣ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯅ ꯂꯨꯍꯣꯡꯕ. ꯐꯔꯦ ꯐꯔꯦ ꯗꯗꯥꯁꯨ ꯂꯣꯏ ꯇꯤꯟꯅꯈ꯭ꯔꯦꯅꯦ ꯇꯤꯟꯅꯔꯦ ꯅꯣꯏ ꯇꯤꯟꯅꯔꯦ ꯃꯆꯥ ꯇꯤꯟꯅꯕꯗꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯄꯥ ꯃꯌꯥꯝꯗ ꯅꯣꯏ ꯂꯥꯛꯅꯗꯣꯏꯕ ꯃꯃꯥꯗꯤ ꯂꯩꯕ꯭ꯔꯥ ꯂꯩ ꯑꯉꯥꯡꯅꯤ ꯑꯣ ꯐꯦꯃꯤꯁꯀꯤꯗꯣ ꯃꯄꯥꯗꯤ ꯁꯤꯈ꯭ꯔꯦ 시계래. ꯌꯥꯔꯦ ꯌꯥꯔꯦ ꯐꯝꯃꯟꯈ꯭ꯔꯦ ꯉꯥꯛꯇꯪ ꯐꯝꯕ ꯌꯥꯗ꯭ꯔꯣ? ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯆꯥ ꯍꯥꯝꯗꯣꯛꯈꯤꯅꯤ ꯍꯥꯝꯃꯣꯏꯌꯦ ꯀꯩꯒꯤ ꯆꯥꯛ ꯍꯥꯝꯗꯣꯏꯅꯣ? ꯊꯣꯡꯈꯤꯅꯤ ꯍꯣꯏ. ꯆꯔꯥ ꯋꯥꯟꯈꯤꯅꯤ ꯆꯔꯥꯗꯤ ꯋꯥꯠꯂꯦ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯋꯥꯜꯂꯨꯔꯕꯣ ꯑꯩ ꯍꯥꯏꯗꯣ ꯆꯥꯛ ꯂꯥꯝꯃꯕ ꯍꯣꯏꯅꯦ ꯄꯨꯛ ꯑꯌꯨꯛ ꯁꯧꯒꯠꯂꯕ ꯉꯟꯇꯥꯅ ꯆꯠꯂꯤꯗꯣ ꯑꯗ ꯅꯕꯨꯛ ꯆꯥꯎꯕꯅꯤꯅ ꯆꯥꯛ ꯆꯥꯕꯣꯏ ꯂꯥꯝꯃꯦ ꯆꯥꯗꯕꯣꯏ ꯆꯠꯂꯤꯅꯦ ꯗꯗꯥꯅꯅꯦ ꯆꯔꯥ ꯋꯥꯠꯂꯦ ꯍꯅꯨꯔꯀꯥꯟꯗ ꯍꯥꯏꯕ ꯎꯝ ꯑꯩꯅ ꯄꯨꯛ ꯁꯧꯒꯠꯂꯦ ꯑꯗꯨꯒꯤ ꯆꯥꯏꯅꯦ ꯍꯅꯨꯔꯒ ꯆꯔꯥ ꯋꯥꯠꯂꯦ ꯍꯥꯏꯕ ꯀꯌꯥ ꯐꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯣꯕꯗꯣ ꯗꯗꯥꯗꯣ ꯐꯨꯒꯦ ꯂꯥꯛꯑꯣ ꯍꯣꯏ ꯆꯔꯥ ꯋꯥꯠꯂꯦꯅ ꯃꯥꯅ ꯆꯩꯔꯦ ꯍꯅꯨꯔ ꯆꯔꯥ ꯋꯥꯠꯂꯦ ꯅꯥꯔꯅꯤ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯦ ꯄꯨꯛ ꯁꯧꯒꯠꯂꯦ ꯐꯈꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯛ ꯁꯧꯒꯠꯄ ꯆꯥꯛ ꯂꯥꯝꯃꯕ ꯉꯁꯥꯏ ꯈꯔ ꯈꯔ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯆꯥꯁꯤꯜꯂꯨ ꯀꯩꯅꯣ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯅꯠꯇꯦꯗ ꯆꯩꯔꯛꯀꯅꯤ ꯆꯥꯛ ꯌꯥꯝ ꯆꯥꯁꯜꯂꯗꯤ ꯆꯦꯡ ꯂꯣꯏꯊꯣꯛꯑꯦꯅ ꯆꯩꯔꯛꯑꯣꯏꯗ꯭ꯔꯣ ꯑꯩꯅ ꯆꯥꯛ ꯏꯆꯥ ꯆꯥꯕꯅꯤꯅꯅꯦ ꯃꯥ ꯆꯩꯔꯛꯀꯅꯤ ꯌꯥꯔꯣꯏꯌꯦ ꯆꯩꯔꯛꯀꯅꯣꯌꯦ ꯏꯃꯥꯅ ꯆꯩꯌꯦꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯌꯣ ꯑꯋꯣꯏꯕ ꯑꯩꯒꯤꯗ ꯑꯩ ꯆꯩꯒꯦꯅꯦ मादी डाइटिंग कन तौरीने मादी ने चाक हंधरगा चाइबा मबु कंग फनबा अरे नवंदना चाहिबा चाहिबा योंदा आइना सासनगरेना सायन जागरे जरा जवाले ओ आइना मंगसी दे आइना लिजुंदा हा लिजुंदा कई हारबा आई चाक ले होबरा चाक चागेन हाइबा लिजुंदा ले होवी ए चाक थोखरे हल्लाको कइनो चाददी कइनो थबवान चलुरगा पैसानी नोई तारेदो माने याम जुवाबा चाक रामनन ngang laboga chatpaga khopoga taronganeba mane class ke age mino nai taida begin abegi ngarang hena wai pung tara dai na awu to ayu ngam kai wadre nga china chak ta lam wani sak ra ma di phadida ana khali dipali ni nga sai sak lo lakte ni es kai ngan dinga nga lakte ma di sak abi di sak ya re haram de bai nang garoi na sar na to re do nang ye du lakte lai tang ga thola bon dai na phone to ge tor ganda karigi charo maina स्कूल चलमदागी mama sak thong ya dab do dugi इनमदगी लौबा sak thonge lawe du ai mai sak nang na ba hona ba ai tugi ni da तरे मखाइ द चलि न मोइ दे thongna phawani na nangai na dadas nangai na ngan na hogale da ai timing di kai bi ya de thing na tumas याव यावन माने खोइना मादे कॉलेज दी करम कॉलेज ना चले दो असी थांगै बंदा जनी मनाक्ता होजी दी पुलिस का तंगाय द पिया थमदे कनो दी नखोना चले ना जे गाड़ी सत्ते थिनबीबा ओ कनान थिले दिजुना ओ दिजुना नेत्रकान राना मादे मनुंग जोग दिसि एनो माना के हरम में दिजुना थिंबी थिले दादी उजी घनोरे मा पखंग फारा दादी चलो याद्रे मुसा नुपा चावरपदगी केसनगरे मारी लेबदे दिजुंदी वारे मारे मसेमजा मुथिल्ली इनमा मुथिल्ली आय मुथिल्ली आई हाय गाड़ी थौबदि हाइदे हाइनिंगे दु सिगदो माले गाड़ी थौबा हाइबदि फैयबा पि बम थौवे मबोकी मो तौई अदुनि मा आइना हानि मसा दुम फरनेना मसादि फरे मासा साव जेक सावगंदे कोइ लिजुनजे मा बुदि तौरनि कइनो मसादि फरे मसा फै मादि दुम कइनो तौइदा मसा सिङेबा मना तो खरा लोक थुंबगुम दम ओइ मादि लाइक के हम तमे बे लोरे थबक तौबगिने नैसु थिरि दिसोन तम माइ लेजर मनि खमदा
ꯕꯁꯂꯤꯁꯤ ꯌꯥꯝꯗꯕꯗꯤ ꯀꯩꯅꯣ ꯑꯩꯅ ꯕꯤ ꯑꯦ ꯇꯝꯃꯨꯔꯤꯗꯨ ꯑꯗꯨꯗꯪ ꯆꯥꯅꯕ꯭ꯔꯥ ꯀꯥꯏꯗꯅꯤ ꯂꯝꯕꯤꯗ ꯑꯩꯅ ꯌꯥꯝꯅ ꯀꯧꯅꯔꯕꯅꯦꯅ ꯍꯥꯏꯕ ꯈꯪꯗꯦ ꯃꯥ ꯍꯥꯏꯅ ꯇꯧꯗꯣꯏꯅꯦ ꯁꯣꯏ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯕꯨ ꯑꯝꯇ ꯀꯧꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯀꯣꯂꯦꯖꯀꯤ ꯈꯔ ꯂꯧꯗꯣꯔꯤꯕꯅꯦ ꯑꯗꯨ ꯑꯝꯇ ꯀꯧꯔꯔꯣꯏ ꯄꯩꯁꯥ ꯊꯥꯕꯗꯨꯗ ꯌꯧꯈꯤꯕꯅꯦ ꯄꯣꯁ ꯃꯊꯪ ꯃꯤ ꯃꯌꯥꯝꯒꯤ ꯅꯣꯏ ꯅꯝꯈꯤꯕ ꯀꯣꯂꯦꯖꯀꯤꯔ ꯍꯥꯏꯁꯦ ꯂꯣꯏꯅꯃꯛꯀꯤ ꯑꯣꯏꯅ ꯀꯧꯗꯧ ꯃꯥꯟꯗ꯭ꯔꯦꯕ ꯊꯕꯛꯁꯦ ꯑꯣ ꯈꯪꯗꯦ ꯀꯣꯂꯦꯖ ꯅꯠꯇꯗꯤ ꯌꯥꯗ꯭ꯔꯣ ꯌꯥꯏ ꯅꯠꯇꯦ ꯄꯤ ꯑꯥꯔ ꯂꯩꯔꯕꯅꯤꯅꯅꯦ ꯊꯕꯛꯇꯣ ꯊꯕꯛꯇꯣ ꯊꯕꯛ ꯄꯥꯛ ꯀꯧꯔꯛꯇꯧ ꯂꯧꯔꯔꯣꯏꯕ ꯃꯥꯟꯗꯦ ꯈꯪꯗꯦ ꯑꯣ ꯏꯁꯣꯔ ꯇꯝꯕ ꯃꯥ ꯑꯃ ꯂꯩꯖꯔꯣ ꯂꯩ ꯆꯥꯂꯣꯏꯔꯦ ꯑꯗꯨꯗꯤ ꯀꯣꯂꯦꯖꯇ ꯇꯥꯔꯦꯅꯦ ꯍꯣꯏ ꯃꯤ ꯁꯦꯟꯅꯔꯝꯒ ꯅꯣꯏꯗꯤ ꯁꯦꯟꯅꯔꯝꯃꯣ ꯑꯉꯥꯡꯁꯤꯡꯗ ꯌꯦꯡꯍꯜꯂꯣ ꯏꯖꯨꯜꯍꯣꯏ ꯑꯕꯨꯍꯣꯏꯗ ꯆꯥꯛ ꯊꯣꯡꯉꯕ ꯅꯣꯏꯕꯨ ꯊꯣꯡꯗ꯭ꯔꯤ ꯊꯣꯡꯉꯅꯤ ꯉꯥꯏꯍꯥꯛ ꯅꯪ ꯊꯣꯡꯗꯣꯏꯔꯣ ꯍꯣꯏ ꯆꯥꯛ ꯊꯣꯡꯕ ꯀꯥꯗꯤ ꯍꯩꯔꯝꯃꯅꯤꯅꯦ ꯍꯩꯔꯦ ꯍꯥꯎꯔꯦ ꯅꯍꯥꯟꯋꯥꯏꯗꯤ ꯍꯩꯇꯦꯅ ꯇꯧ ꯍꯧꯖꯤꯛꯁꯨ ꯍꯩꯇ꯭ꯔꯤ ꯍꯥꯏꯌꯦ ꯑꯩ ꯆꯠꯂꯒ ꯑꯃꯨꯛ ꯇꯧꯕꯤꯁꯤꯔ ꯈꯪꯗꯦ ꯍꯦꯟꯖꯥꯡ ꯊꯣꯡꯕꯗꯤ ꯅꯥꯎꯆꯥꯁꯨ ꯍꯩꯅꯦ ꯍꯦꯟꯖꯥꯡꯗꯤ ꯆꯤꯆꯦ ꯍꯣꯏ ꯅꯥꯎꯆꯥ ꯍꯣꯏꯅ ꯍꯩꯌꯦ ꯊꯣꯡꯕ ꯅꯪꯅ ꯆꯥꯛ ꯊꯣꯡꯕ ꯍꯩꯕ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯏꯁꯨ ꯃꯣꯏ ꯍꯥꯎꯇꯕ ꯑꯩꯅ ꯊꯣꯡꯕꯅꯤꯅ ꯄꯥꯝꯃꯤꯅꯤꯗ ꯋꯥꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯅ ꯍꯋꯥꯏ ꯂꯥꯛꯄꯗꯗꯤ ꯑꯩꯈꯣই ꯃꯤ ꯌꯥꯝꯕꯅꯤꯅ ꯀꯣꯔꯐꯨꯗ ꯊꯣꯡꯉꯦꯕ ꯒ꯭ꯌꯥꯁꯇ ꯇꯧꯔꯒ ꯆꯐꯨꯁꯦ ꯃꯆꯤ ꯑꯃꯅ ꯀꯟꯅꯤ ꯃꯆꯤ ꯑꯃꯅ ꯄꯦꯠꯅꯤ ꯈꯪꯗꯦꯗ ꯀꯩꯁꯨ ꯇꯧꯁꯦ ꯍꯥꯏꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯍꯛꯆꯥꯡꯗꯣ ꯅꯨꯡꯉꯥꯏ ꯆꯠꯄꯒ ꯅꯪ ꯉꯝꯃꯗꯤ ꯐꯥꯒꯗꯕꯅꯦꯕ ꯆꯠꯄꯗꯣ ꯍꯣꯏ ꯇꯨꯁꯜꯂꯦꯕ ꯍꯦꯛꯇ ꯂꯥꯝ ꯆꯠꯄ ꯉꯝꯗꯦꯕ ꯈꯔ ꯅꯛꯇꯛ ꯆꯠꯂꯗꯤ ꯐꯕ ꯁꯤꯗꯩꯅ ꯁꯨꯃꯥꯡ ꯐꯥꯎꯗꯤ ꯉꯝꯃꯦꯕ ꯑꯗꯩ ꯈꯔ ꯆꯠꯂꯨꯔꯗꯤ ꯇꯨꯁꯜꯂꯦꯕ ꯑꯗꯨꯅ ꯀꯤꯁꯤ ꯈꯣ ꯀꯥꯏꯌꯦ ꯁꯨꯃꯥꯡꯐꯥꯎ ꯅꯨꯡꯇꯤꯒꯤ ꯆꯠꯂꯗꯤ ꯐꯠꯇ꯭ꯔꯥꯗꯣ ꯐꯩꯗ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯆꯠꯅꯤꯡꯗꯦ ꯉꯁꯤꯗꯤ ꯇꯜꯂꯦ ꯅꯨꯃꯤꯠ ꯌꯥꯝ ꯍꯦꯛꯇ ꯇꯥꯔꯦ ꯅꯤꯖꯨꯟ ꯄꯄ ꯆꯠꯂꯨꯅ ꯑꯩꯅ ꯆꯠꯀꯦ ꯀꯥꯏ ꯆꯠꯈꯤꯒꯦ ꯂꯩꯍꯧꯋꯦ ꯐꯧ ꯊꯥꯡꯒꯠꯅꯦ ꯊꯥꯡꯒꯠꯇꯧ ꯃꯥꯟꯗꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯖꯨꯟꯁꯦ ꯅꯪꯅ ꯆꯥꯔꯣ ꯍꯣꯏ ꯅꯆꯥꯅꯨꯄꯥ ꯑꯁꯤꯝ ꯈꯛꯇꯪ ꯅꯨꯄꯤ ꯑꯅꯤ ꯅꯨꯄꯤ ꯑꯅꯤꯁꯨ ꯌꯥꯎꯕꯣꯏꯌꯦ ꯃꯥ ꯆꯤꯆꯦ ꯅꯥꯎꯆꯥ ꯈꯪꯗ꯭ꯔꯕꯣ ꯈꯪꯉꯦ ꯑꯩ ꯀꯥꯎꯔꯨꯔꯕ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯇꯪ ꯀꯥꯎꯈꯠꯂꯛꯏꯕꯣ ꯍꯧꯖꯤꯛ ꯉꯥꯛꯇꯪꯅꯤ ꯀꯥꯎꯔꯤꯁꯦ ꯅꯨꯡꯇꯤꯒꯤ ꯅꯠꯇꯦ ꯑꯋꯣꯏꯕꯅꯦ ꯑꯩ ꯍꯥꯏꯁꯦ ꯋꯥꯈꯟꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯀꯥꯎꯔꯕ ꯈꯨꯃꯥꯗꯤ ꯃꯤꯠꯀꯁꯨ ꯌꯥꯝ ꯁꯤꯡꯉꯦꯅ ꯍꯥꯏꯅꯔꯀꯥꯟꯁꯤꯗ ꯃꯤꯠꯀꯤ ꯅꯥꯒꯗꯤ ꯄꯥꯝꯃꯨꯏ ꯃꯤꯠꯁꯤꯒ ꯅꯥꯁꯤꯒ ꯄꯥꯝꯃꯨꯏ ꯃꯤꯠ ꯀꯩꯁꯨ ꯁꯣꯛꯇꯦꯀꯣ ꯁꯣꯛꯇꯦ ꯅꯥꯁꯨ ꯅꯥꯁꯨ ꯇꯥꯏꯗꯤ ꯄꯪꯗꯦ ꯑꯩꯈꯣꯏꯕꯨ ꯃꯤꯠꯇꯤ ꯎꯗ꯭ꯔꯦ ꯑꯔꯥꯞꯄ ꯅꯣꯏ ꯂꯥꯏꯔꯤꯛ ꯍꯩꯃꯟꯕꯒꯤ ꯅꯃꯤꯠ ꯎꯗ꯭ꯔꯤꯔꯣ ꯍꯌꯦꯡꯗꯤ ꯊꯧꯕꯥꯜ ꯆꯠꯇꯣꯏꯅꯦ ꯊꯧꯕꯥꯜꯗ ꯀꯔꯤ ꯂꯩ ꯆꯥꯛ ꯆꯥꯕ ꯀꯩꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯥꯛ ꯆꯥ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯃꯤ ꯃꯌꯥꯝ ꯌꯥꯝꯃꯦ 10 ꯁꯨꯅꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯃꯥ ꯃꯌꯨꯝ ꯁꯥꯕꯒꯤ ꯑꯣ ꯑꯃꯨꯛ ꯔꯥꯎꯟ ꯆꯠꯅꯅꯤ ꯅꯣꯏ ꯑꯣꯖꯥ ꯀꯔꯝꯕ ꯑꯣꯖꯥ ꯈꯪꯉꯣꯏ ꯃꯥꯅ ꯅꯍꯥꯟꯋꯥꯏꯕꯨꯗꯤ ꯂꯥꯛꯑꯦ ꯑꯗꯨꯏꯁꯨ ꯐꯖꯅ ꯈꯪꯉꯔꯣꯏ ꯀꯣꯂꯦꯖꯒꯤ ꯑꯣꯖꯥꯔ ꯍꯣꯏ 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 ꯁꯨꯃꯥꯏꯅ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯒꯅꯦ ꯀꯨꯝꯊꯕ ꯃꯌꯥꯝ ꯀꯟꯅ ꯇꯧꯔꯤꯕ ꯑꯗꯩ ꯁꯪꯕꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯏꯃꯥꯏ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯅ ꯂꯩꯕꯗꯨꯗꯤ ꯉꯝꯗꯕ ꯌꯥꯎꯋꯤꯗꯅ ꯁꯪꯗꯕ ꯑꯗꯨꯅꯦ ꯈꯥꯖꯤꯜꯂ ꯍꯦꯛ ꯊꯝꯃꯤꯁꯦ ꯇꯨꯝꯊꯧꯑꯣ ꯏꯃꯥ ꯇꯨꯝꯊꯧꯑꯣ ꯌꯥꯔꯦ ꯋꯥꯔꯦ ꯑꯃꯨꯛ ꯐꯝꯕꯗ ꯑꯗꯨꯅꯦꯕ ꯋꯥꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯋꯥꯗꯣꯏꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪꯅꯤ ꯁꯤꯕꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯒ ꯍꯤꯞꯊꯈ꯭ꯔꯅꯤ ꯃꯣꯃꯣ ꯂꯥꯛꯑ ꯊꯥꯕꯤꯁꯨ ꯂꯥꯛꯑꯒ ꯊꯥꯍꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧ ꯉꯥꯏꯍꯥꯛ ꯂꯩ ꯏꯪꯉꯛꯑꯅꯤ ꯃꯣꯃꯣ ꯀꯥꯏ ꯆꯠꯈꯤꯒꯦ ꯑꯣꯐꯤꯁꯇ ꯑꯣ ꯑꯣꯐꯤꯁ ꯆꯠꯂꯤꯕꯣꯏꯌꯦ ꯃꯥ ꯆꯠꯇꯗꯤ ꯀꯩꯅꯣ ꯏꯃꯥ ꯌꯨ ꯊꯛꯑꯦꯅ ꯑꯩꯅ ꯆꯩꯕꯤꯕꯅꯤꯗ ꯃꯥꯗꯤ ꯌꯥꯝ ꯇꯣꯛꯈ꯭ꯔ ꯃꯥꯅꯤ ꯇꯣꯛꯈ꯭ꯔꯦ ꯊꯕꯛ ꯇꯧꯕ ꯃꯤꯗꯤ ꯍꯦꯛꯇ ꯌꯥꯝ ꯊꯛꯄꯣꯟꯇꯦꯗ ꯊꯛꯇꯕꯁꯨ ꯂꯩ ꯊꯛꯄꯁꯨ ꯂꯩ ꯅꯪꯗꯤ ꯇꯣꯂꯣꯞꯇꯤ ꯙꯃꯥ ꯑꯃ ꯆꯥꯔꯤꯅꯤꯅꯦ ꯆꯥꯔꯦ ꯂꯣꯏ ꯆꯥꯈ꯭ꯔꯦ ꯇꯣꯂꯣꯞ ꯀꯌꯥꯅꯣ ꯂꯤꯁꯤꯡ ꯀꯌꯥ ꯂꯤꯁꯤꯡ ꯌꯥꯝꯃꯦ ꯀꯥꯏ ꯊꯝꯃꯤ ꯑꯗꯨꯗꯤ ꯌꯨꯝ ꯁꯥꯕ ꯑꯣ ꯌꯨꯝ ꯁꯥꯈ꯭ꯔꯕ ꯅꯪ ꯂꯥꯛꯄꯗꯒꯤ ꯍꯣꯏ ꯀꯔꯣꯝꯗ ꯁꯥꯏ ꯎꯗ꯭ꯔꯤꯕꯣ ꯎꯗ꯭ꯔꯤꯗ ꯑꯩ ꯁꯨꯡꯆꯠ ꯆꯠꯊꯣꯛꯇꯅ ꯅꯍꯥꯟꯃꯨꯛ ꯂꯥꯛꯑꯝꯃꯤꯗꯨꯗꯤ ꯈꯪꯉꯅꯤ ꯍꯟꯗꯛ ꯑꯃꯨꯛ ꯈꯔ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯛꯀꯦ ꯈꯣꯡꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯇꯝ ꯇꯝ ꯆꯠꯂꯒ ꯂꯥꯛꯀꯅꯦꯅ ꯍꯥꯏꯗꯨꯗꯤ ꯃꯥꯅ ꯑꯩ ꯃꯥꯒꯤ ꯍꯋꯥꯏ ꯁꯣꯛꯀꯗꯣ ꯆꯥꯅꯤꯡꯉꯤꯅꯦ ꯑꯗ ꯊꯣꯡꯉꯗꯤ ꯐꯒꯗꯕ ꯊꯣꯡꯒꯦ ꯍꯥꯎꯋꯤꯗꯨꯗꯤ ꯊꯣꯡꯕꯗꯣ ꯅꯅꯥꯛꯇ ꯑꯩꯅ ꯐꯝꯃ ꯇꯥꯛꯄꯤꯔꯗꯤ ꯈꯔ ꯐꯅꯦꯕ ꯐꯅꯤ ꯑꯗꯨꯗꯤ ꯍꯩꯅꯦꯕ ꯑꯗꯨꯝ
ꯍꯩꯕꯨꯗꯤ ꯁꯣꯛꯇꯨꯗꯅꯤ ꯁꯣꯏꯔꯤꯕꯁꯦ 음. ꯁꯣꯛꯇꯅꯦꯕ ꯁꯣꯏꯗꯣ 촉더니 촉더니. ꯑꯩ ꯍꯥꯎꯅꯕ ꯇꯧꯔꯒ ꯍꯥꯎꯇꯕ ꯗꯗꯥꯅ ꯆꯩꯔꯕ ꯍꯥꯎꯇꯦꯅ 여자지 이마나 까. 떠고나 하이에나 까지 그 여자지. 레허 그대봐. 마 타복 쇼위 까지 잡아 치우리기 뭐고. 포 탐나마 팜 차워 오. 노 유선 베이 파울아 브로. 나 호이 락고도 오. 라도 합함 렉다바 우치드 노이치 우시나 저지 레이트 브로. 우시제 또 이까이 되는 홍대. 하. 꽃도 차드리바 꽃도 차나마 마팜도 떠우리 어머니 또 살라 파이잖아. 우시나 좀 로이자. 우치는 노이자 투오면 한쪽 뭐라 뭐 호가이래 딱 보이고 줘 무슨 농아이 브로. 누가이띠 아무 꽃나들이 팍다네바 아이 뭐 짝히당 짜오 해로이드라 마이 짜야 짜는 거지. 짜야 짜닝들이 파이야나 파이 빼봐. 짜야 짜닝들이 그이노 짝짜들이 미나로이드라 나도 디가이노. 두네 잘라마지 잡아송아 말와. 난데 꼴레 자리네 박자 자리도. 짝도 짜드리 아든 아육들이 아든 짜브리 짜이데 짝도 좀 짜라서 짜도 디가이노. 뭐 짜는 거 짜잘로. 호갈라게 아이라 강대다 호가니야 뭐 호갈리야 뭐 파미시냐 아든 있다. 비크스타인 와도 말로 아든 와라모이 와다잖아 파미인데 와라모. 와라모이가. 와디다. 아무 히터라 되는지. 또 아이 히터라 야래 또. 어. 간원다 해봐. 힙고 아이 히터 야래. 시여러지. 좀 홍사래 아이 공도 사브로. 사래 잉엄바 어 이거만. 좀 떠오르면 이 타다 베기라 컴네 좀 더 타래 마이디 바이베 이끼지 나 아무 신네 난세 이자만에는 칸데리에나. 막하다 그런 거 난주 나만에 갈고. 칼리나 도로 디기하자. 야매 윰 사람들 대박 야원 윤차가 뭐. 사래 양파잡음 사래 아. 양파잡음은 나는 사랬지 파래. 사. 너 염레이터 디야 본테바. 나체나 나오면 염레 좀레야 본테나. 야데 에디 와도 말로 스마이 떠서 와도 이마 뭐 부까이 이런게 이나 뭐 부까이 이런게. 아코이 까이 레롱게 하이바 시다 레럼들어봐 왜 까오 하면. 내름 브로. 누 까우찰레 실내름 거니. 아 몰라보다. 호이 너희나 많았네. 응 외로운 텔라우데그로 나타는 비제. 그래봐 마이도 아들만 망들 레나게 하이브로. 그리 마밍에 누파도. 강대. 마민 강대 아이슈 마나 그런 시대만 누파와 마네봐. 만난 라나게 세. 부자로 세. 참. 아들 부르래. 아르프 이마이 마자노피 오이람니나 이네두스 짝그래. 살가다 짝그래 마. 엄마 말레기더라고. 내기드래. 꾸이레드디 꼬이꼬이래 강해. 마마니 수야 본때 낭나 돈도 오이호로. 가오보니다. 가오보네 바이나 말레이때 강해 바이 누마이터버도. 야 누시에 아마나 너희 마도 다미니 하이브라. 다미니. 세 도저고 제 뭐랑 댐기 그러면 아들만 만들 레나기 나지만 도마이 아레 꼬이나 푸르라 누시베네 바 꼬이나 더버도. 라에 좀 보여. 자민도 인자시비 짠나세 짠나마 떨어지 나마 상하지. 가이드 때노. 진도 자민도 된다 뭐 이렇게 줘봐. 숨자대. 하이 당이나 트라 항지처럼 수야부대 엄마. 정말진다. 오, 뭐 잠깐 들어보노. 짤라기. 한놈이 홈니 탕나난 좀 라이 그래 못돼. 어. 맨돌로 잘로라 보. 짤들이 짤도이네. 아이지 짜닝이다. 짤로. 짤님과. 짜방한 거더라. 우시베 나도. 이행시진 감브라나. 니준나 미 아들로 빠. 아다디 파락다 곰다들아 주가리들 내. 아, 자이디 무용 그럼 레기. 삑뻔이나 정원만다. 만은 전전매 아니 뭐 이가니 까지 레기 뭐. 정원만다 정원만다. 오, 그는 이랑 까지 났대. 얘랑 까이드는데 이마 복 라이드디 마보만이로. 나때 그난 자노. 자노. 그냥 한개 이마복 그냥 한개 이마복만이 게디 아작그래다. 시그래 아 소라랜다 작그래. 니가 나는 마나 이건 걸
khoi mai ma chi em lei di du ne Khoi han na tro lei sa. natte ima ga hek thang na ba Kuma ga thang na. Ni kana han gi matang natte da ma ni gen. ima ga hek thang nai ni ima bong mani gi ado muadi kai chapda koriba Kada no. kena hambu Lei gi dre. lei tre ma ti chakre sora renda Yang kui re da. hoi khange ajo adai kan khango weba Tai ngo jo lei gi dre. Chnai be ma ki su lei ho da. ai am kapi ma bo sibada che ko ni nanu sibado aka hike june heta tanba Hippo. amo hogal amo hit hoi hoi to to Jo chamin do inda hi na ma jing na mi ta. no ma jin bi chala di moi da pau hai gi doi ni Adu khoi ma je sumai na moi chang ga ro. sang be ya ima je sumai na ka no to ra di si phibam sta le di dum bu bi je ba tum ma ga na tum me upa le te da na Ibi maga maning da nang mamang phamaga ibi maga bani ta ma yai thang. kari da tatai ba Khoi gari da. bento roidero hoi ma ke dor ge na bro nai Ma su sole. hoi ni ma Su ma na su ma hung ba to khoi bro. chole ai khoi su kai ra moi khang de sang do khang de Khang di do ni. chak ke da hai Adu su khana ba yai. ai chapado nungai do mandi na nu pi ko ni nanu sido salam nom da leibra ka rom da leibra Mo tum da. o mutumda salam da gi kitang chang jala ga Mo tum da lai ba. ma ja nari ra chole Nai ye nai. ka do we nari ni ge wakhan no ai tan da ta ma na na bo hoi Pharam ba su yai da kui ra bani na. oi ka pa ma ya ai am chani ge ba mo ja Yeng hang a se ibi ma da ga hang gi che sat pa ya bra. ai bu di de ma na hen chorong wa ni chole chole Sole ai. ai di kan ba ni na ne Mo nga si lu gong bo di nu mai di nu mi ti bi ma sang nga ni da. Mo nga si lu gong bo na. kan ai ro mo no Kan hai gi ma cha nu pi kan hai di ibi mo gi do. o Ki jam gi ning thau jam ning thau jam o adu lu hong ba yaw ri ma bo cha nu pi. o ba ton gum da to te ka dei mo Ti khang da 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 nang na to hai u nai nang ibi mo gi da to to ti ga yi no hang de ne hai. Mo to to. kan ai ma cha no ai ji ah Kai no ne. Pe bi kai no Kai gi. na- che su bitagi che su bitagi ma sa Ibi mo i ma na ma do. ah Adi ma cha nu pi. adu ma yang do hong ba Hoi. mo bi mo ma na mai di kan ano Subita subita. subita ai ji karon le ba no ning dau jam kan hai na lei lo lo o to jong kan ai we yum ji koi chom ni do jong nom da ma ne Mo mai yum pha da lo pe chu me yum ga thang na ba do o adu ma yang do ba ma yang ma yang do ma ba unto kayam no si ja no ma de khang Pi de ngi ni lai ra bi ne. ah like ta min na re ye pi ngai de o ka thabak ti ga ri to ye khang de du pa to kai to ja na moi ju doctor ra ngani Mai san bi doctor ra. doctor ne do Kai di ni. phare ma thok pa to ja bai ni upai le te khoi cha lo su ngam de hai lo su ngam pon te Ma. Lai jara san. ma pa ma ne Mai pa ma ne. ma yang di thabak to bro khang di tu ro cha bra Tau rong ga ni e. Mama nam ne. Tau rong ga. sa ju kai no pai ram mam da dai na ma Kai tau ra pa re. Amu ko tai ko ra du tai ha jara mo. ka jari ni Tai ram ge mo a. no khali ngai ji da ina ma Mo ta am ta ta sa tai ram ge sai tai di tai khram. ima mai ta ring ngai du ta Ko sa ko tum gi no. tu mo kun ma da kun da gi no kun da gi no kun da gi no Gi ge ba. ya zro kun da na dai ta ring ngai du ta ho wan oh Nu ngai bro. ngai ta di kai no Nu ngai te ga hai to ma da. ma je na hang we di he he chai bi ba ne ba tan thok ba ne ba ima ina ma da ima na he tan thok ba do ma je yam pang ba Ni. ita ui ba pong ui de ui ko Ui da re ho dik te. ina ma mo kong du kan jan jan bra Tal le. nu ngai ra moi Nu ngai ro. ita chal di ka gi no hang di Nu am. no mama oi ju lai gi da ma ne ko ma lai ja di kya ngai den ini di na hawai ma sa na bi dai ta so khoi ga dum la ga wari sana re ni kana no ini bu ba na sa na pi lai ti di cha na pi na balak pa te isu na lak pa ni na isu isu di mai ma su na pi jing jang ngang wari ga da ah ina ma lai ta so khoi ga dum wari ya wari sana da lai da na mi di mi ma sa na pi ga una nai da na ini di am phai ba ma sa na pi ga una pon de ba
ꯃꯥꯡꯒꯣꯟꯗ ꯐꯝꯃꯒ ꯑꯩꯒ ꯑꯉꯥꯡꯈꯩꯒ ꯏꯃꯥꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯕ ꯂꯩꯇ꯭ꯔꯦ ꯃꯥ ꯆꯠꯈ꯭ꯔꯦ ꯆꯠꯅꯤꯡꯉꯤ ꯁꯣꯔꯥ ꯃꯥꯗꯤ ꯆꯠꯈ꯭ꯔꯕꯣ ꯆꯠꯈ꯭ꯔꯦ ꯀꯨꯏꯔꯦ ꯆꯠꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ 이마다 지나라면 아마 짠 비제 두고 자크랬나 마데 사래 어머 웅다나래 저기나 또 하 마치디 안 닝장만이 미 시기 범이 냠 니제 그러자 달리엄 어이 닝장 닝장문우 농아이띠바 세세세세 에이 자는 비제 부제 그러나 그러 타나 좀만 바보이 마만들 레네기 까논 하 너희 마하니 세세세세세 부제 그러지 타나 좀만 바보이 마만들 레네기 닝닝장 타나 좀 바보도 까리 버리게 마기 cái môi đi 카나브라이바 khăn này 까리기야 khăn để nung xì đi ai ai đi quên nó là một cái khăn này coi 마기 누빠네 이네기 누빠네 하나 좀 봐보도 응 오 카냐라 레바 마상 괜찮다 하는 영역 따바 마 와는 욕설이 오 어두워래 마나 어이 세세세세 호로 난 보자 그러지 나 짜세 아두기 더워이나 하나 타자라 좀 이거 봐보 만들 이나는 내내기 빅토리 이 시고는 막아서야 man xì cái 마북도 짬전에 이반이디 아무 친해 봐 말라야 해지 좀 아이 가지고 터사 돼 봐. 아주 난 가지 부자고 이망하긴 부르라 애들이 터너 좀 봐보 만들 내내기 mai lên nên những vậy 하이 파만 사람이 막 안간게디 강제 본테 không chấp 아파만 망골 오죠 ôi giờ ghé 나쁜 시기 ôi 어이나 giờ ghé ôi giờ imana pi bắp bồn nè tra anh xuống ôi đi xa không phải anh này sợ lắm giờ mà anh này không mà nó sợ lắm giờ đấy đi mà nằm bi anh hào có mấy anh 난 피해야 나때다 나 이나 만나 잘람다이데 이마네 일단 만남가 mà anh không sợ 남비잖아 lắm giờ đi mà Ya, nó quay nagasi làm idana. nhưng mà gồn ôi vậy 오 그 마만나 남비 마야나가 지피리네 거기다 맞아 누네 좋은다 봐 필로 졌다 거도 로임바 cái chút khác thì in đó đi du lá than vậy nó tao mồm lại 지금까지 크기 lấy hồi không thằng 어디가 nó 와랑기네 나나 자로 리준도 nó man đi cái nổ 오이니 không được bỏ. 까오이바 cái này mà dám man lên muốn rồi mà dám man ra 마한테서 계속 그 눈이 man đi muốn rồi mà dám cái nổ 왜 아주 부지 좀미 남기주니나 à tôi chạy yêu cô 제이게 là cái là sang em nhà bị dâu nè 나온다 왜 제이게 chạy yêu 마 나도 마몬도 하이하우다디 라이기도 mà cái đồng nổ 굽니 반바다니 그노 그저 mày 돌이게 budi magi nữa trả à budi magi mà 람다기 cái đồng ấy trả Một ra đĩa. đi 못해 까리 내게 봐 budi magi 거기 라이엠비기 lại làm gì 몬 budi ba mà đi phiêu ấy trả được mà lại 컹데 아이가 근데 이게 나린 비디 마망기 싫어 어떤 팔라엠비 오 아다 아시기 그냥 마몬 하이드리바 마몬 하요 하바이 yang ta kun nang da to ni me am lo khong khong cho hai rồi mà mà hôm nay thì cuối đồng rồi mà cái tăng tara mình đi học sinh mai di de yang da hai wona hai tara mà đi đi học sinh rồi đi mana ni na we nga si no ta kui tra ba 까나는 너 하요 하래 cái điều này da thà na chi ni mà da tung nó da da na ni 오 thà chi mà tung nó budi magi hoi à tôi budi khảo quản nó mình tara này điều này natte humni ha ba ni thasi humni ban ba da ha ba ôi mình budi mà tung nó này ba thà chi mà tung nó này ba thà chi nó mình tara này đi lên làm gì này ai udah ai gan bảo ai đi ra man thok ma ha ja thong thong 사가 잡대로 tau tu ai buồn hôm nay này không được này bỏ cái gì gì ta đang than đi hôm nay gọi đấy ta nói là này cái gì ini mình tara này ta nói 내가 진짜 오잖아 애도 하루구나 jai roi man chin doin 아 Chạy lỗi vào phòng nó đi nè vào phòng nó đi nè bà 어, po jai ka ka tam tam dum lam jan ya ra ba khoi ma hai din hawai tha mani wa ding da gi hong lo election ni 까리 라이노 잡대 em pha này làm đi 오 잠팔라는 비기 자히 공원도 thôi thôi 오니 아주 wa ni nga de election 잠파 ni 그 이제 hawai 잠파도 mai 아주 시가 봐 맞아 chi gre 오니 같은 가봐지 이반이 까민나 보더니 hai người mỹ mà mình cũng 같은 까민나 봐 kami ni ma po 야 암나 không việc 파고 không cần không cần là gì tức là mà ma bok se tam cham ma 찐네 지레 뭐 그놈 하이 되네 hoi đến lúc này mà 잠파도 em xem mà mấy mà ta xem cái thứ 아 지레 저번에 다이 가도 cái mới lại cái thằng bố tao can đó nè mà cái xe mình là cái nông ai tôi này khăn bây giờ nè anh không cấp bây giờ anh cái tin là gì cái tin là cái sơn đâm bài mai mu thak ya mai mai in khale si than là vậy đi dùng cầu kia co không muốn xem cái nó tông nó mai mu thak ya
Dijung cái chắc khờ kì. Lấy hậu ấy. Mày là chân đi ra. Lấy hậu ấy bà. Là đi. Bây giờ rằng là lá phải xì. Ako'y kano la pa kasi. Mina di masak siya na yan nung na iba. Kanana no. Kakalay kay na. As. Lấy cái gì kana ôi Ay chứ. na na mabi ma habi bewan. Sige dyan Ay mabi. kana xoay cái mìn rồi. Không thể ra kana na ꯑꯗꯨꯅꯦ siya. ꯃꯕꯦꯝꯃꯀꯣ ꯇꯧꯒꯦ. ꯏꯃꯥꯒꯤ ꯃꯃꯧꯒꯨꯝꯕ ꯂꯩꯇꯦ ꯃꯕꯦꯝꯃ Ai challenge li dun tharake. Si inge. Madi ne. Laire haiba na tanane. Ama mathaba ingang ju ko jen na haiba hitabo. Hay boy hay te wa. Hay ta bong pan sale. Sak thongbo ka se haita ne. Mayam tang na tambiri ba. Madi. ꯃꯥꯗꯤ ꯆꯥꯛ ꯁꯨꯡꯊꯣꯡ ꯊꯣꯡꯉꯛꯇꯕꯅꯤꯅ Sak ꯃꯌꯨꯝꯗ thong da bagi ne. Hay adu hay ra bani da huditi. ꯕꯕꯥꯒꯤ ꯁꯦꯕꯥꯁꯨ ꯃꯥ ꯂꯣꯏ ꯇꯧꯔꯛꯏꯅꯦ ꯇꯣꯏꯂꯦꯠ ꯇꯧꯕ ꯈꯣꯠꯄ ꯂꯣꯏꯅꯃꯛ ꯇꯧꯔꯛꯏꯅꯦ Ai ꯕꯕꯥꯒꯤ challenge li dun tharage. Na ta si in khale ba sai. Karai sa taino. Li dun gaura ke to ba. Si in khale ba khara. ꯍꯣꯏ Ay gidi ya ni da. Phamo. Koi mani kare. Hipo. Oi ꯑꯩꯈꯣꯏ ꯃꯥꯏ ꯃꯁꯝꯁꯦ hikini. Li dun na tawra post ta no ni. Ai li dun tar. Tijun de na charan tro. Mane munin dun ba sa. Hoi ne madi yam phayaba. Thabo yam hayaba. Ai abo ana ne ai na ta he. Ma khara sau gun da ni. Ừ. Mà xì ngay cho ngang này chào đi sao rồi 이마 힙터로스 Moi ni ngasi kai dron cha ki dai ne. hay riêng bố cha khi em thêm miếng sôi gì Oh, pheme se. chào bố cả đâu đây Pheme se gi kana no. 데미스 mà xì Ma chi lai bo e pheme. lấy mà xì mà nào hôm này Mama ma pa di mà 마마 레이 ma pa lai ta ba. lấy đi Hoi ne adu ba man ta ki gom ta ba ni. ai đi đường thà ra kia có Ừ. chỉ nó tới đi in mà nó đổi ꯑꯩꯈꯣꯏ ꯃꯥꯗꯤ ꯉꯁꯤ ꯂꯩꯈꯤꯗꯕ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯅꯤꯡꯁꯤꯡꯗꯅ nên ꯂꯩ sang nhà đường này nam tới hay sao Ni jang a roi ta le. ꯅꯤꯡꯁꯤꯡꯉꯨꯔꯅꯨ ꯂꯩꯔꯝꯅꯤ ꯑꯥꯎ ꯐꯃꯨꯡꯁꯦ ꯉꯥꯛꯇꯪ ꯃꯩ ꯀꯩꯅꯣꯝꯃ ꯊꯥꯖꯤꯜꯂ ꯊꯝꯕꯤꯗꯗꯤ ꯏꯃꯥꯁꯦ ꯏꯪꯉꯛꯑꯅꯤ Thembang la kho gi ji na. ꯆꯨꯝꯅꯤ Chum. ꯑꯩꯈꯣꯏ ꯃꯥꯏ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ Ừ. ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯦꯕ